Akoisi Maitai community si hana major tribe of Manipur haina main tribe of Manipur haina adagi forest tribe kain tawan ba ikoi lariksing da ikoina adum thengna ba duga alice 19 kanogi 30 gi 4 5 adwai gi phokta hai tare ko swai phokta mai single lerami haiba mayam lei aduna sigi posting da ikoi constitution of India na provide tori ba ST gi list status da category singna ba pidi ba mayam sing sigi magi kano sing si ikoi da seng hai ga di ikoi kanogi loinama criteria do fulfill oiba koi ama oi haibase koi try ama oi habje koi chodum khangum thokule do swaida koina ST gi list sinnabagi potu da koi si lana interpretation toroba governor na hayo potsi masi torombe inter torom da bi aduga MT na toroyo potsi ju madu claim je koi hoji phokta phangdana leiba aduga koi swai gi manung sida koi gi iramdam manung sida koi isana indigenous people ni aduga yellow furup ni aduga haina leiba sing se koi isana isagi lamdam je refugee amagi status ka samana na koi swai je lerak posida ta seng na haragadi koi chap manaba protection se koi gi ST gi category de loin mak chinga leigra di koi jum mite community ju phang taraga di hoji mapana gi thomjalak pa illegal immigrants me amon to yo posting ju tawbang ngamoi haibagi aset pathaja ba koi ju leijai madu leibaduna madu gi potu ngasi unaba yan bagi tanja pirak tabdu da koi governor's rules leiraba ar governor gi administration leiraba present rule hairabani na ko article 56 leirma suspended na se manung ji pirak tabdu da madu pen da bagi madu hairak pa oigene lawi madu gi potu koina lale haibasu ngamoi achumba wafum amane lawu tabani maram di interpretation se koi mamang da ta gi ruling ama ka high court ki ona tenana koi gi even union home minister misana han gi bai matang lei adagi atop mayam na lana aduga ST status sa laganda koi gi sakthung mayam ama ST sing na phangi ba sing du phangna ba general category le mite no hona bani kaina high gi pot mayam lei aduna article 342 of the constitution India na ngati piri ba magi guideline provision du gi manung da koi ju ST gi pot se koi restore tawna ba ST gi pot se dum demand taruga ngasi la ibane prajam yam na natraga de koi manipur se sinking community oigrani ekoi isagi oiba phomum to ba hai koi gi right mayam sing hak mayam sing se ngasi di phangak ta pot ne koi ST gi category da leiba se chummi haiba wafum je prajam yam na khandara kan ngasi la ibane mase de ST do opposed to mayam sun leigani ko but ST da phang kano da challa kan de koi mite community na kata le riba mayam ST gi da piri mayam sing do adu katang mulani haiba gi status da madu gi ST gi tan bai wafum na te ekoi gi equal opportunity adu ga equal right to equality hai tare ko equal status to phangna bai da makta masi koina masi tan bane lawi aruga maju koina loin maksu support to bom thoi adana ekoi da sengna haiba taraga di ekoi da sengna ekoi manipur da thoi ba thodo wato crisis mayam sing se ekoi matam gi pubiramba ekoi gi lenga mayam amaduna da sengna haiba taraga di ngasi fawda Indian Union da merge to gi matam da ekoi da sengna haraga di maduda inding thijna yenghauda badagi ekoi gi difference of idea goal interest na purpose te kenana ngasi mayam sing si holakpane ekoi da sengna haraga di maning hanba sama sama oiraga marak to da ekoi hinga yam wana general category lariba singsina ekoi nge idea of manipur gi territorial integrity kai bi aroi manipur gi apun bugi saktam kai bi aroi manipur gi masaki laiba unique identity history me amang bi aroi hena to mayam sing gi manung da ST gi category se handa status na te adu machi pot se constitution gi provision to provide to da ekoi gi samana ba common law ama ekoi gi kaino da ekoi gi leminary ba ta fundamental ba furu kangrup sing gi marak ta so leminary ga di machi gi pot se akai ba me amang tholoi pot je hena kai kani hana madugi potu pamaka tani but madugi potu da changra kanda maduda hena eta loina mak kaino torni haibgi pot laite adana swais da ekoi ni am nuai ti base ekoi gi manipur da di hauji ekoi na kata sengna hadaga di ekoi yamna nuai ta ba mayam am thengnari even ngasi si governor na siroi lili gi festival gi damakta inaugurate tawna ba bairo ta chatkani hana ekoi after breakfast ekoi ngasi tari ko but adu ekoi ngasi kanana masigi mayam si threaten tawdana adagi ekoi na director of tourism na ngasi towan ba apin mayam prajam yam thamaganda yamna kiba ki tuzunga phone ba mayam thoisi kai no ngarang ekoi anova hanagi ekoi gi delhi gi kuki gi satak leader ma FIR chan gi dona taba ma su manipur gi oraba male mana amakak chu thole iko madai la aga di hingna smain tawoi la u ka la aga di smain sini ka hypot ta mayam tawri ma ji ekoi na ta sengna su mo to ke sing police na pai khalaga mo khoi mata ko dan dan thiraga pha pun mo mathau tai hojik ti ko lo lei haiba khangan mo mathau tai adana ekoi sigi mathak ta ngasi de ekoi na any kuki tribe haiba pot se kana gi matam da kamaina tawna masi chalhan gi ara any kuki tribe si masi jina chanari ba dirty politics me amama krai degi sana bano adudi illegal immigrants narco terrorists na sponsor to me amama ngasi de ekoi gi manipur gi soils da ekoi india gi law chanari ba constitutional right to article provision me am constitutional safeguard protection me am kaheli ba postings da kana na kari tori bano habje mayek sheng ba ngasi de law maker ni legislator ni hana mayam na longnari ba aduga taseng na manipur gi apun gi praja miyam gi mihut ne na khali ba kangu ching jing manakta kuki gi umbrella
tupuga kuki marumda kuki narco terrorist sponsor tro karakpani zahayaba mokoi ge thodang do mokoi na mahut silakanda legislature mani kaukthokana lalawa mana nganga do wang wata da ngasi do wanga tholopa mayam manungda any kuki tribe haiba potse masigi potse masi delete to godabani masigi chanabe yaroi haina ta sengna haragadi da seng mayam ama ikoi ta sengna thokiba che mayam ama leyeba ta sengna majugi pot thokiba mayam du marak tu da ikoi ta sengna haragadi ikoi gi various kuki leaders haidi matam du kuki gi umbrella du chinga ba moina du ching dena haija ba se thado gumba kong gumba adagi mayam ama yauri ko sigi marak ta ikoi na kari hai ikoi gi ta sengna haragadi state government na recommendation of any kuki tribe schedule tribal list of manipur da haki ba se masigi pota masi yade lali haiba pot si masi opposed to boina ikoi na April 24 1991 da makoi gi adugumba office of the Kuki National Assembly Northeast India maduna pangthok pa mifam amakakta makoina lowgi ba kaigino hai kan da madu changi poto aran bani hana moina tagi kaino da hujiki haiba thadaugi kongi adagi koina simte gi paite gi adagi gangte gi wifi gi loina mak yaure makoina soi troga thagi da kaino hai kan da immediately demand tawi state government gi decision any Kuki tribe recommend to gi potse masigi tribe list manipur la gi potse masigi potse lokto review to godabani madugi poto lokthokadabani hana pot tawi madugi duna kaino hai kan da mokoina hai gi base maduna kaino da madugi chalan gi poto madu wrong decision ni government na matam do logi ba matam continue to lak madugi do kakthakadabani hai ba pot ni ko hojik sodum madu kakthak na bagi madu sem sa lai hai ba po mun tai madugi manung da jo hana ikoina yengbi mo na kakthakadabani wrong decision hai chum hai base ikoina hoji 46 cycle gi kara iba kimyaw hawkip si madu any Kuki tribe de kara ini legend mang hawkip si 57 hanglep de kara iji any Kuki tribe ni paulilan hawkip 59 cycle hoji mastermind of the Manipur conflict in high biara bane ne koina mayam lonari ba potse ma kara ibse moji si any Kuki tribe de kara ini mamang da ni ka karam badi hoji makoi kaya no kara iji yang matung da after 1 decade kai gum lai tar natraga after 27 election da kari orik piya hai ba potse koi khanda ba chume ba aduna sigi pot mayam da koi makoi masa si masana refugee ne haija ba se kai no hai kan da Brahma Kuki refugee association Manipur ko wa amakakna madugi pot 1973 da makoi ne expenditure and relief of rehabilitation of Kuki refugee from Brahma sigi kai no PBU hana to bose government of Manipur reference piraga letter number 37/11/70 part 1 dated 20 October 1972 da tawgi ba pot thagi ba che chang leiri adugi mong da hujik 24 April 1991 da amu hujiki adugumba thadaugi leader adagi kong gi leader adagi Zhou tribe gi leader wifi gi aduga paite gi gangte gi simte gi kangu na chief secretary government Manipur bu thagi ba che da copy pi gi da madu wrong decision ni madugi potuna madu mokoi gi view da kind of da it is viewed as move to bring disintegration and disorder among non-Naga communities of Manipur tribals and period. Aduga mokoina high since Kuki is a generic term applied to various non-Naga tribes of Manipur. No tribe can exclusively exist as the Kuki tribe. The Kuki such as no distinctive culture, language, social tradition, etc. It is not at all a living tribe and cannot be recognized as a tribe. It can be retained as the common name for Kuki communities, just like the Naga do accept Naga as their common nomenclature na moigi keno monung de piba yawe ba adu sumba mayam singje koi jing nei ba mathau tai aduga aikoi ta seng haragadi isagi lamda isana hujik chatpa yarakta ba pot mayam singse hujik any Kuki tribe ki approval mayam singse ST list gi chu kakatna ba madugi pot mayam ma aikoi hujik khanari ba pot mayam singse wrong decision ni hari ba singse aikoina madugi pot mayam je hujik koina yamna naina ba khana ba chu mathau tai aduga hujik koi tongan tongana pengba khara ngangi ba social media thagali ba mayam singse aran ba propaganda mayam duna aikoi manung da praja mayam lai ba koi community mayam lai ba singsida masi disintegrate tawna ba hona ba aduga koi misinformation mayam ama mislead to ba mayam amduna bot government bot kano da state ki hujik pai bi ba governors ta su aduga even center su headache ba pot mayam lai se masi kari gino hai pot amani adara swai sai koina ta sengna hujik ngarang dagi yam kanna viral oi pot amaka ko aina thengna je ba da masi ki pot se thengna se kari gino hai kan da koina masi khana ba matam da sung ba da yahu do mar yawning ba maram kari gino hai kan da koi ta sengna koi ngasi di koi da sengna koi paulelan hawkip hoinaga ngangi ba adagi koina kano da hojik tongna iba pot mayam singsta kari gino koina ngasi di masi tholai ba mistake mayam se kaina hai kan da koina my only mistake where kaina toroga koi CM na thador ibra madugi poto CM na magi kano da koi atopa koina Facebook page sing da thengna ba da ko koin thengna jaba da my only mistake where hai kan mana point therapy banning of poppy cultivation strengthening security along Myanmar border launching a war against drug preventing illegal migrants infiltrator aduga safeguarding Indians national security protection of reserve forest and
implementation of inner line permit ILP system in Manipur to protect state cultural identity and demographic balance. And adugi matungda I choose duty over politics and stood by the truth instead of compromise. And pot amakak ngasi viral odibako. Sige pot se masi kono ji wang amoy la eba. Hauji koina already koige honorable hanage CM N Birensi resign toroga later misak amani sidai state koige mayam government formation tawno popular government sem no hona badi hona so adu mana local me have paikala me have pot mayam sing state koina ngasi yaw report sida deletion of any Kuki tribes isu magi matam da purpose to give yaw male sige da dipal yaw treko but adu was chuma mayam sing sida magi maming hanjan pallaga magi sing dana report the Kuki no honor ko mayam da ngasi Kuki na mai pa kana mana resign tawra su lokthok ga chap mana gre hauji aduna makhoi gi Kuki manung sing da gisu Guwahati da phom gi mifum du da lalobo sing gi leader sing mayam yaw phom da tangkhai amana mari manga mana madu gi government ama sem na bagi hona ba khara mana sumain tawba matoan no opinion chum bana tralan ba sources sing de pin ko paw ne phom ko sing de ko thang ne ba ko chimba mayam si da muk sumain ko masen sing dana number waiku culture gi pot amada lak pa target popular government am du ji billion gi wana ta na xyz am ju oiraga ju ji pot se solution ji propa ngam da wi phim da la ga sum lehla ga di praja sing je dum makha da mai kan yang khalaga mathak da khang mathak da phamalaga ngau gi phim da ngasi tarak wi phim da nong nong hen je leiche torokonin lawi aduna masi kitang ekoi wakan khandam in kan da lewa ke obi issue lewa ke obi interest natraga ekoi gi tungi obi future generation sing da makta thabak tawgani hana khallaga tawi ba mayam sing da politicians sing marakta ekoi gi ji honorable hana ge CM Birena thambiba point sing da madu gi support taw natraga continuing process ni ekoi mana oidaga so amana oiraga so na tawbagi pot amaka chathadraga di ekoi gi lengak pa da yawra sing da masa masa gi personal gain da lewa ke issue da wam ta ngang da na masa masa gi chokri gi natraga political power gi magi administrative power pai ba pam gi da makta thabak taw le raga di ekoi ji hena waba aduga chakhot pa ga ba khunai mo oiroi aduna sum mayam sing je kanjala kan da even hauje ekoi na even ngasi gi siroi festival da ekoi ta seng na kaido bungam ga da gi haiba pot se ekoi thongna phar ba chin naw na ha youth mayam ama se ekoi aramating gi chin naw mayam ji am thongna phar ba moi leram da ekoi yang waba pot am su oi gani ko ngasi Manipur na ngasi peace khar la iba aduga ta seng na Kuki gi narco terrorist sing duna ekoi gi illegal entrossus mayam sing duna illegal immigrants mayam na threaten tawba makoi na plan tawba moi gi jalengam project mong gi yawriba Manipur mai chahan ba Manipur si moi koi gi adugumba jalengam project mong dagi Manipur gi jaga khra Mizoram jaga khra ga adagi Myanmar rom dagi jaga khra northeastern part khra lo moi gi lamma sem na ba makoi gi separate identity ma sem ga na ba hona ba jau gi aduga Kuki kare jau mechin Kuki mejo jau gi project amaga toro i pot gi mai pa no honor ko pot sing da masi mai pa am do pot ma koin taw ya du chu siroi festival sing de ko na khulai pa ga chape wafum na tana tongwa na ma koi youth mayang was hauraga amtang ekoi apun bagi integration se sagan om da ekoi khang de am khang loina mak che amtang siroi gi mafum sing yauraga chatlaga ko ta seng na haraga di khulai pai bo oraga su na khoi na punga na ngang bo ekoi gi protection tawina ba ekoi gi state gi goji governors na mana local measures union local union government local remedial measures mayam sing ste ekoi thajam su thamba kana masi engtang ekoi mayam sing yawmina ba musu mathau tai na khale ekoi na se ki tu jungba pu okan da yamna nungsung jang na lei kan da madumba propaganda toro kan da kam de pham kan da hero saba gunda saba aduga mathong rang khang da ba mayam khra dugi lang da ekoi thumina ba matam nate ekoi thongna pha na ekoi thokmina raga ichinau mayam ramai tingo khang de youths mayam ama Manipur gi mayam ama lewak sigi aduga ima ibil mayam ama ngasi lauriba kaido mayam ama lewak si ekoi democracy pa lewak amani aduga chacheng lengak sasan leiba popular government pamba adu leiraga popular government am lerkan lewak ki dum to goda ba aduga government later so personal lerga so azum ekoi gi protection of citizen aduga madugi potu leigadabani constitutional right to equality piriba aduga constitutional protection piriba mayam pangadam law bisni phan gargadi ekoi koi isana so ekoi madugi responsibility khar lominar kan da hai tare machi thodang lominar gadi masi pochi apaba khongthang am chu oigane lawi aduna chimbo mayam da ninghan nadana ekoi thabak tomina ba khong thangchanmina ba chapmina ba achumbo idam ta lemina ba aduga ekoi iramdam imaleba ifrup ijati mayam mutkina ba poche honar ko mayam amado governor lana intervention tor su kari ginona masai ko MMT una ji hangbi wafum da amta denjara pada ko ST gi matang daga pusalaga tawda madu aranba madu tachena khalam borgadi wafam oigani hojik shumba governors ki rule leading ai manungda aruga president rule leading ai manung sida ekoi madu gi ST gi recommendation da pira kanda na schedule tribe commission daga phajana ekoi gi kano gi ekoi thabam thokpa che sang khara mathau ta ba khara leidi ko madu gi mayam singdo ethnography report adagi kano mayam ama ekoi yauri report khara ko sigi sing gi thadok pira kanda ko masi ekoi ST list ka chalhan biramaga thammaga di president rule lerambagi khudol amasu oigani adu madu imhota ST gi against the lepa natraga mathematics community ST sanba yaroi natraga interpretation lana torokanda wahan toksina maju merit te majaw be horokanda madugu tasenga lamdam si peace prokop panba manaba kunai ma hingminaba pamba duga apun bagi saktam ngamina ba pamba
integrity territorial integrity kai biaroi manipur gi unique cultural identity mayam sing mang biaroi leiba sing sida ngasai gi masagi kaino leijadi haiba ngasai khoi mokoi cookie gi proof sing na mokoi leader sing na pibada mokoi gi mogi di as the cookie as such as no distinct culture language social tradition extra haibo kangu sing duna masagi adumba masagi unique identity leiba masagi history leiba sarakan lakpodo madu gi horofong khangdaba mokoina torokan de koina tumin leithopudi langani governor so ayana akup yam hakchana lorokanda kupna kupthana yanga miyeng thambirakan masigi potsisu lotion biraga de hena afoba khungthang mu oiganena mmtu gi potsi support tawjana ai sumaina wafam je aroi ban thamjaki